Naran Konjen Makha Lekaida Leiba Anoba Itinfam Kauba The Addiction Center Cum Rehabilitation Center Amada Leiba Mioi Ama Center Asigi Toilet Ta Thoriyanduna Lerambadagi Laikanaba Ngamdana Laikidre Hairi Laikidraba Mioi Adudi Thobal Haukamamang Lekaidagi Sanasam Achou LS Jackson Chahi Kunmathoi Apokpa Laikidraba S Inau LS Manglem Kawi Mahak Tha Asigi Tang Nipan Nongmaijing Numita Imungi Mioi Singna Center Asida Thamlubani Hairi Imong manungdagi fangba pawasin hai ngarang nungtil pung amaga minit yangkai taruk lom tabada Kanchipurda leiba Island Hospital dagi pau pirakpadagi imunggi miyoi sing chatuna yenglubada asi bhakchang oina leiramba thengnakibani hospital gi report matung ina leikidraba achau ngarang pung amma minit 15 tarakpada thauri yalambani haiba case amaga loinana hospital asida pukhalakibani hairi thaudok asi imung manunggi miyoi singna misi asibu chingnaba lei hairaduna achaugi mareptagi hena nemna leiba amadi thauri yanbada sijini hairiba towel napu machu adugi kisi kisinfam jaga fauba leitaba toilet ki faklangi bar aduda karamna achowna famlaga thauri yankadoribano imunggi miyoi singna center asida chatuna hangbadasu achowga leminariba roommate singsu amaga chinkum amata manarakte haina imung manungna pendaba phongdokle asiba hakchang makha taba postmortem gidamak rims ki mokta ngarang thamkhre hairi Wangoi police station da imungi miyoi singna case amasu file tawre hairi